Good evening, everyone. Welcome back to my channel, KHANGMINASI. Everyone known as PK channel. PK channel aduna khangnariba channel asigi live stream gi miyamgu unabugi tanjadu hojik hojare. Aduna ngarang sima koi pangthok ngam aduga koi yari makhaiti live stream si nong makalaga tawrasira haina so khanma ma leiba aduna mayamgi feedback su dum mati mayam comment su tajakige angasi thamjariba topic asi sagai launabada kari kaibage haibaduni light tobiriba thank you kana obiraba nutang haibiro hana light nambire ido lok ne adre he pupun fulle na tonje mayam unaning bandana thogirene Johnson Kumar Johnson thank you Johnson, thank you very much. Okay, aduna kaida khau hawaba dugi lokra na tonje chat lere adre. Okay, welcome, thank you. Okay, wangam kitang ni nuaro kay lok siam lere ngasi de kaida phau hawabage adumuko mayam unadabi ade aduna khalaga I thokjarabane ngasi ki topic si yam interesting oba aduga okay okay aduna yam interesting oba yamna khangbudu su kanaba topic ama oigini habsi mai thamjage kenu dai jage Johnson Kumar yagani habiro Johnson Johnson habiro I'm watching mangomanga angom sage se angom nattaba sinloina lobu yabro angom yekta tadaba sagai makai lobu yani aduga angom yekta taba sagai makai di lona bayate aduni khone yek manabain haise yek tina bain haise yadre na ton se lena chale koi phau habo bage duna Anamidas Kumangi haiba haibira o Kumangi kuman them haidora kuman di yekne kuman de leibi yekti yam yame aduna Johnson Kumar Songki calling number pamjai please video why not I pigini hojik pirora hojik harake Johnson harake sinbiro 770 59 833 96 amuka harake Johnson 770 59 833 96 masa igi number ne wadre leng jale hojik po apolo ibne thank you welcome Johnson aduna aina hajening badi okay khoigi sagai manaba lobuse tasengbugi hairagadi khoina sagai manaba sida sagai manarga su safu kaiba kaidaba haina lay safu kaidaba haina layba taraga su lownabadi sagai bu manaragadi amati yade habane adudi hendokpa sagai manadra su yek punabu lobu fatte na hainari ne Jimmy Waiki Jimmy welcome back to my channel Yung khaibam se luang oi hai an singna do larik do larik kharadadi angom oi karambana chumdoina yamba Jimmy hayeng angan badam tang ningsing biro ai detail na phajana yenggerake yeki keno da hoji larik pai ba yadre aduna yung khaibam gi keno se khara onthok onsin tawbodo kari da leirige hado detail do hayeng ai hajirake ai gi number do sum habet ningsing biro Snap tab yang nuar moro jam nuar duna ai makha chata jarake koi yek lobuse sorry ne sagai manaba lobuse safu kaiba or kaidaba mase koi launa basi am fatte kem adi masi suya yade sine
ꯂꯥꯏꯔꯦꯟ ꯃꯌꯨꯝꯁꯤ ꯀꯔꯝꯕꯒꯤ ꯁꯂꯥꯏꯅꯣ? ꯁꯂꯥꯏ ꯑꯗꯨꯁꯨ ꯁꯨꯝ ꯍꯌꯦꯡ ꯍꯥꯏꯖꯔꯛꯀꯦ. ꯌꯦꯛ ꯁꯂꯥꯏꯒꯤ ꯃꯈꯩꯁꯤꯁꯨ ꯑꯩꯈꯣꯏ ꯄꯥꯏꯕ ꯌꯥꯗꯕ ꯂꯥꯏꯔꯤꯛ ꯑꯣꯏ ꯅꯨꯃꯤꯗꯥꯡꯗ. ꯑꯗꯨꯅ ꯍꯌꯦꯡ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ. ꯍꯌꯦꯡ ꯑꯩꯒꯤ ꯅꯝꯕꯔ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯕꯤꯔꯣ. ꯑꯣꯀꯦ. ꯑꯉꯣꯝ ꯁꯥꯒꯩꯒꯤꯗꯤ ꯌꯦꯛ ꯊꯣꯛꯄ ꯁꯥꯒꯩ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ? ꯁꯥꯒꯩ ꯁꯣꯃꯤꯅꯤ ꯁꯥꯒꯩ. ꯑꯉꯣꯝꯁꯨ ꯌꯦꯛꯅꯦ. ꯑꯗꯨꯅ ꯑꯉꯣꯝ ꯍꯥꯏꯁꯤ ꯌꯦꯛꯅꯦ. ꯌꯦꯛꯇ ꯂꯩ ꯑꯉꯣꯝ ꯍꯥꯏꯅ. ꯑꯗꯨꯅ ꯃꯥꯒꯤ ꯑꯉꯣꯝꯒꯤ ꯃꯈꯥꯗ ꯂꯩꯕ ꯁꯥꯒꯩ ꯌꯥꯝꯅ ꯂꯩ. ꯑꯗꯨꯁꯤꯡꯗꯣ ꯀꯔꯤ ꯀꯔꯤꯗ ꯂꯩꯒꯦ ꯍꯥꯏꯗꯨꯗꯤ ꯑꯩꯒꯤ ꯅꯝꯕꯔꯗ ꯑꯗꯨꯃꯛ ꯗꯤꯇꯦꯜꯗꯣ ꯇꯥꯟꯅꯁꯤ. ꯃꯌꯥꯝ ꯀꯔꯤꯒꯤꯅꯣ ꯂꯥꯏꯠ ꯅꯝꯕꯤꯗ꯭ꯔꯤꯁꯤꯕꯣ? ꯂꯥꯏꯠ ꯈꯔ ꯅꯝꯕꯤꯔꯣ. ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯊꯧꯅꯥ ꯍꯥꯞꯄꯤꯔꯣ. ꯂꯣꯛ ꯊꯨꯡꯅ ꯊꯨꯡꯅ ꯐꯧ ꯍꯥꯞꯄꯨꯕ ꯀꯩꯗ ꯑꯗꯨꯒ ꯂꯣꯏꯕꯒ ꯃꯌꯥꯝ ꯂꯥꯏꯠ ꯊꯥꯕ ꯃꯇꯝꯁꯨ ꯌꯧꯔꯝꯕꯗꯒꯤ ꯑꯩ ꯊꯥꯖꯕꯅꯦ. ꯑꯗ ꯑꯩꯈꯣꯏ ꯆꯐꯨ ꯀꯥꯏꯕ ꯀꯥꯏꯗꯕ ꯑꯩꯈꯣই ꯁꯥꯒꯩ ꯃꯥꯟꯅꯕꯁꯤꯕꯨ ꯂꯧꯕ ꯇꯥꯔꯒꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯂꯧꯅꯕꯒ ꯆꯞ ꯃꯥꯟꯅꯩ. ꯁꯄꯣꯁ ꯑꯩꯒꯤ ꯏꯆꯟ ꯂꯧꯕ ꯑꯗꯒꯤ ꯏꯆꯦ ꯂꯧꯕ ꯁꯤꯅꯤ. ꯅꯨꯄꯥꯗꯗꯤ ꯍꯥꯜꯂꯒꯅꯤ ꯃꯆꯦ ꯂꯧꯕ, ꯃꯃꯥ ꯂꯧꯕꯅ ꯍꯦꯟꯅ ꯂꯧꯅꯕꯕꯨ ꯌꯥꯏꯅ ꯈꯟꯅꯩ. ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯃꯁꯤ ꯁꯥꯒꯩ ꯃꯥꯟꯅꯕ ꯂꯧꯕꯁꯦ ꯆꯐꯨ ꯀꯥꯏꯕ ꯀꯥꯏꯗꯕ ꯂꯧꯗꯕꯅ ꯐꯩ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯊꯝꯖꯒꯦ. ꯀꯔꯤꯒꯨꯝꯕ ꯁꯥꯒꯩꯁꯦ ꯅꯨꯡꯁꯤꯅꯔꯨꯔꯒꯗꯤ ꯊꯥꯗꯣꯛꯅꯕ ꯉꯝꯗꯦ ꯍꯥꯏ. ꯅꯨꯡꯁꯤꯅꯔꯨꯔꯗꯤ ꯊꯥꯗꯣꯛꯅꯕ ꯉꯝꯗꯦ ꯍꯥꯏ. ꯃꯗꯨꯁꯨ ꯀꯔꯤꯒꯤꯅꯣ? ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯃꯔꯤ ꯂꯩꯕꯒꯤꯅꯦ. ꯑꯩꯅ ꯑꯩ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯌꯥꯝ ꯅꯨꯡꯁꯤ. ꯀꯔꯤꯅꯣ? ꯑꯩꯒꯤ ꯅꯛꯅꯕ ꯃꯔꯤꯅꯦꯕ. ꯑꯗꯨꯒꯨꯝꯂꯅ ꯁꯥꯒꯩ ꯃꯥꯟꯅꯕꯁꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯦ. ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯂꯧꯅꯕ ꯌꯥꯗꯦ ꯁꯤꯅꯦꯕ. ꯃꯆꯤꯟ ꯃꯅꯥꯎ ꯂꯧꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯁꯤꯅꯤ. ꯂꯣꯛ ꯌꯥꯝ ꯐꯨꯜꯂꯦ. ꯁꯣꯔꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯔꯤꯃꯈꯩꯗꯤ ꯌꯦꯛ ꯃꯥꯟꯅꯕ ꯂꯧꯕꯁꯨ ꯐꯠꯇꯦ ꯍꯥꯏꯔꯦ. ꯃꯁꯤꯁꯨ ꯇꯧꯕꯤꯔꯅꯨ. ꯗꯦꯟ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯁꯥꯒꯩ ꯃꯥꯟꯅꯕꯁꯦ ꯃꯆꯤꯟ ꯃꯅꯥꯎ ꯂꯧꯅꯕꯒ ꯆꯞ ꯃꯥꯟꯅꯩ. ꯃꯁꯤ ꯇꯧꯕꯤꯔꯅꯨ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯗꯤ. ꯑꯣꯏꯅꯥ ꯃꯤꯗꯥꯁ ꯕ꯭ꯔꯗꯔꯒꯤ ꯅꯝꯕꯔꯗꯣ ꯑꯃꯨꯛꯇꯒ ꯑꯣꯀꯦ ꯍꯥꯏꯖꯔꯛꯀꯦ. ꯃꯉꯥꯡ ꯁꯂꯥꯏ ꯌꯦꯛꯁꯤ ꯀꯔꯝꯕꯅꯣ? ꯃꯉꯥꯡꯗꯨ ꯌꯦꯛꯅꯦ. ꯑꯗꯨꯒ ꯁꯂꯥꯏꯅ ꯅꯤꯡꯊꯧꯖꯥ ꯍꯥꯏꯅ ꯍꯥꯏꯅꯕꯅꯦ. ꯑꯩ ꯅꯝꯕꯔ ꯍꯥꯏꯖꯔꯛꯀꯦ. ꯑꯣꯏꯅꯥ ꯃꯤꯗꯥꯁ 70059833896. Once again, 70059 sorry 70059833896. Dhanachandra Singh, welcome back to my channel. Tamo nupigina Sunday ne, nupana Wednesday. Nupana Wednesday ne, nupasu nupisu ahal ngaktane. Ahal ngakto oibadugibudi khitang ꯑꯐꯕ ꯑꯣꯏꯗꯦ. ꯇꯧꯕꯇꯕꯨ ꯃꯗꯨ ꯔꯥꯁꯤꯗꯨꯁꯨ ꯌꯦꯡꯕ ꯗꯔꯀꯥꯔ ꯂꯩ. ꯍꯌꯦꯡ ꯅꯣꯡꯉꯥꯜꯂ ꯌꯦꯡꯃꯤꯟꯅꯁꯦ. ꯗꯦꯟ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯄꯛꯅꯕ ꯅꯨꯃꯤꯠ ꯑꯣꯏ. ꯁꯣꯅꯤꯌꯥ ꯅꯥꯎꯔꯦꯝ ꯑꯣꯀꯦ ꯁꯤꯝ ꯂꯩꯔꯦ. ꯗꯦꯟ ꯃꯣꯃꯣꯊꯣꯏ, ꯁꯂꯥꯏ ꯄꯨꯟꯕ ꯂꯧꯅꯕ ꯃꯌꯥꯝ ꯂꯩꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯁꯥꯒꯩ ꯑꯣꯟꯊꯣꯛꯑꯒ ꯂꯨꯍꯣꯡꯕ ꯃꯌꯥꯝ ꯌꯥꯎꯔꯤꯁꯤꯅ ꯀꯔꯝ ꯇꯧꯔꯤꯅꯣ? ꯃꯗꯨ ꯌꯥꯅ ꯌꯥꯅꯕ ꯇꯧꯕ ꯉꯥꯛꯀꯅꯦ. ꯀꯩꯁꯨ ꯑꯐꯕ ꯅꯠꯇꯦ. ꯃꯁꯤ ꯁꯥꯒꯩ ꯃꯥꯟꯅꯕ ꯑꯗꯒꯤ ꯁꯂꯥꯏ ꯃꯥꯟꯅꯕ ꯌꯦꯛ ꯃꯥꯟꯅꯕ ꯂꯧꯕ ꯐꯠꯇꯦ ꯍꯥꯏꯔꯤꯁꯤ ꯑꯇꯩ ꯀꯔꯤꯃꯠꯇꯗ ꯅꯠꯇꯦꯀꯣ. ꯍꯌꯦꯡ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯑꯣꯏꯒꯗꯧꯔꯤꯕ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕꯅꯤ. ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯏꯆꯥ ꯐꯪꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ. ꯁꯤꯃ ꯍꯥꯏꯕꯤꯒꯦ. ꯀꯔꯤꯒꯨꯝꯕ ꯄꯣꯛꯂꯛꯏꯕ ꯏꯆꯥꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯏꯆꯥꯅꯦꯅ ꯈꯟꯕ ꯇꯥꯔꯁꯨ ꯍꯥꯏꯔꯤꯕ ꯏꯆꯥꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯗꯁꯥ ꯂꯪꯐꯝ ꯌꯥꯝ ꯐꯠꯇꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯗꯣꯏꯅꯤ. ꯃꯄꯨꯟꯁꯤ ꯁꯥꯡꯗꯕꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯑꯃ ꯑꯣꯏꯒꯅꯤ. ꯁꯤꯅꯤ ꯑꯩꯅ ꯊꯝꯖꯔꯤꯗꯤ. ꯅꯣꯡꯖꯝ ꯀꯤꯌꯣꯕꯇ꯭ꯔꯤ, ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯑꯣꯖꯥ? ꯀꯤꯌꯣꯕꯇ꯭ꯔꯤ, ꯑꯩ ꯑꯆꯣꯏꯄ ꯌꯥꯝ ꯆꯥꯁꯤꯜꯂꯨꯔꯦ. ꯑꯗꯨꯅ ꯆꯥꯛ ꯆꯥꯅꯤꯡꯗꯗꯅ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯅ ꯆꯥꯒꯦꯅ ꯂꯩꯔꯦ. ꯐꯧꯁꯨ ꯍꯥꯞꯆꯤꯜꯂꯨꯕ ꯀꯩꯗ. ꯑꯗꯨ ꯐꯧ ꯍꯥꯞꯄ ꯂꯣꯏꯕꯒ ꯄꯨꯡ 9:30 ꯇꯥꯔꯝꯕꯗꯩꯗꯤ ꯑꯩ ꯁꯨꯝ ꯂꯥꯏꯚꯇ ꯃꯥꯏ ꯑꯣꯟꯁꯤꯟꯖꯔꯛꯑꯕꯅꯤ. ꯃꯌꯥꯝꯒ ꯉꯔꯥꯡꯁꯨ ꯎꯅꯗ꯭ꯔꯦꯅ ꯌꯥꯝ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯌꯥꯝ ꯂꯥꯛꯑꯕ. ꯑꯗꯨꯗꯒꯤ ꯑꯩ ꯆꯥꯛꯁꯤ ꯍꯦꯟꯅ ꯂꯥꯝꯕ ꯐꯥꯎꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ. ꯊꯕꯛꯇꯨ ꯁꯨꯔꯨꯕ. ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯀꯤꯌꯣꯕꯇꯤ. ꯉꯁꯤꯗꯤ ꯏꯟꯁꯥꯡꯁꯦ ꯍꯥꯏꯖꯔꯔꯣꯏ. ꯑꯩ ꯑꯁꯦꯡꯕ ꯋꯥꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ. ꯑꯩ ꯆꯥꯕ ꯀꯥꯟꯗ ꯆꯥꯏ ꯁꯨꯝ ꯍꯥꯏꯖꯔꯤꯗꯨꯅꯦ. ꯃꯃꯣꯟ ꯑꯣꯀꯦ.
ꯁꯨꯁꯃꯥ ꯁꯨꯃꯥ ꯕꯥꯃꯣꯜꯒ ꯃꯩꯇꯩꯒꯁꯤ ꯂꯧꯅꯕꯗ ꯌꯦꯛ ꯂꯩꯇꯦ ꯍꯥꯏ ꯃꯁꯤ ꯀꯃꯥꯏꯅ ꯑꯣꯏꯅꯤ? ꯑꯣꯀꯦ, ꯀꯩꯝ ꯀꯥꯏꯗꯦ ꯍꯥꯏꯁꯤ. ꯍꯣꯏ, ꯃꯗꯨꯒꯤ ꯀꯩꯅꯣꯕꯨꯗꯤ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕꯗꯤ ꯑꯣꯏꯗꯦ. ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯏꯆꯥꯁꯤꯡꯁꯦ ꯃꯆꯥꯗ ꯅꯤꯡꯃꯛꯇ ꯊꯨꯡꯗꯕꯅꯤꯀꯣ ꯁꯤꯒꯨꯝꯕꯁꯤꯡꯁꯦ. ꯑꯗꯨꯒ ꯁꯨꯅꯤꯀꯥ ꯃꯉꯥꯡ ꯁꯦꯇꯔꯗꯦꯅ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯅꯨꯄꯤꯅ ꯁꯟꯗꯦꯅꯤ. ꯑꯅꯤꯁꯤ ꯆꯥꯟꯅꯕ꯭ꯔꯣ? ꯆꯥꯅꯩ ꯌꯥꯝ ꯄꯛꯅꯕ ꯑꯣꯏ. ꯃꯣꯃꯣꯊꯣꯏ ꯇꯥꯃꯣꯒꯤ ꯅꯝꯕꯔꯗꯣ ꯑꯃꯨꯛꯇꯒ ꯏꯕꯤꯔꯛꯑꯣ. ꯁꯤꯗꯤ ꯏꯕꯗꯤ ꯌꯥꯔꯔꯣꯏ, ꯑꯩ ꯁꯤꯅ ꯍꯥꯏꯖꯔꯛꯀꯦ. ꯑꯗꯨ ꯏꯌꯣ ꯍꯥꯏꯔꯒꯅ ꯀꯩꯅꯣꯗ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯃꯦꯟꯗ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯅꯝꯕꯔ ꯏꯖꯔꯛꯀꯦ. ꯍꯧꯖꯤꯛ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ. ꯑꯣꯀꯦ, 700-59-833-96. Once again, 700-59-833-96. Okay. Mr. Gambir, Mistress Kumari Naubi. Kainom haibire message kanto ko. Oi, sorry. Ay uhawdabane message kanto kibra Gambir Elias Naubi ki. Let me see. Please wait a minute. Let me see. I have not found right now. Okay. ꯊꯦꯡꯅꯖꯗ꯭ꯔꯦ ꯑꯗꯨꯅ ꯇꯥꯟꯊꯣꯛꯇꯕꯤꯗ ꯑꯃꯨꯛꯀ ꯏꯕꯤꯔꯛꯑꯣ. ꯇꯤ.ꯑꯦꯁ. ꯒꯝꯕꯤꯔ Elias Naubi. Okay. Rojit Kesam, Wednesday ꯑꯅꯤꯗꯤ ꯂꯧꯅꯕ ꯌꯥꯕ꯭ꯔꯥ? ꯌꯥꯗꯦ. ꯁꯐꯨ ꯉꯥꯛꯇ ꯇꯥꯏ, ꯑꯐꯕ ꯑꯣꯏꯗꯦ. ꯁꯐꯨ ꯑꯃ ꯀꯥꯏꯒꯅꯤ. Okay, just for fun, welcome back to my channel. ꯑꯃꯨꯛ ꯎꯅꯔꯦꯀꯣ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯕ꯭ꯔꯗꯔꯁꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯑꯩ ꯍꯩꯔꯣꯛꯇꯒꯤꯅꯦ. I'm from Hairok. Okay, Mama Choi, thank you. Okay. Let me continue. ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕꯗꯣ ꯀꯃꯦꯟ ꯀꯥꯜꯂꯦ. ꯑꯩ ꯀꯥꯟꯖꯗꯦ. ꯑꯩ ꯍꯧꯖꯤꯛꯀꯤ ꯕ꯭ꯔꯗꯔꯁꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩ ꯍꯩꯔꯣꯛꯇꯒꯤꯅꯦ ꯍꯥꯏꯖꯈ꯭ꯔꯦ. ꯑꯗꯨ ꯈꯛꯇꯅꯦ, just for fun ꯒꯤꯅ ꯊꯦꯡꯅꯖꯕꯁꯦ. ꯑꯇꯩ ꯃꯊꯛꯇ ꯊꯦꯡꯅꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ. Okay. Indira Lokrakfam, nupagi Friday, nupigi Tuesday, bro. Friday, Saturday, Sunday, Monday, Tuesday. Friday, Saturday, Sunday, Monday, Tuesday. Adusa afabu oide. Indira Lokrakfam, Ras Kari, Enjang Sage, Aingasidi, Asuipa Wena Sasile, Tabakara Suruba, Adana, Momotoy, Wednesday, Nupi, Nupana, Thursday. Kayam kaige karimta kaide yamna fai. Okay, Sonia Naurem Havane, yamna fai. Okay, Sunika Mangang, Managa Miss Cassis Peno. I Pachanam Tibiro. Okay, Sotka say Meska say Sanabro Tamo Amasikari Hino I country. Okay, then I can picture Gamka Haviro. Okay, so the Bam Lestrum Sandega Mandega Lona Yabro. Okay, Nupana Sunday already Yagani. Adeki Konjangum Sandhya. Welcome back to my channel. Kakakari Matin Sarake. Isaac Sadring a city. Okay, so if I was a select Tabakra Suruba Kaida Po option Jerobani. Anduga. ꯄꯣꯊꯥ ꯑꯁꯣꯏ ꯑꯄꯥ ꯌꯥꯝ ꯆꯥꯁꯤꯟꯈꯤꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯆꯥꯛꯁꯤ ꯆꯥꯅꯤꯡꯗꯗꯅ ꯑꯩ ꯆꯥꯖꯗ꯭ꯔꯦ. ꯆꯥꯒꯦꯅ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯊꯥꯕ ꯃꯇꯝ ꯌꯧꯔꯝꯃꯕ. ꯑꯗꯨꯅ ꯃꯌꯥꯝ ꯍꯥꯟꯅ ꯎꯅꯔꯒꯦ, ꯆꯥꯕ ꯈꯔ ꯇꯨꯝꯍꯟꯕ ꯑꯣꯏꯅ ꯑꯩ ꯑꯗꯨꯃꯛ ꯇꯧꯖꯔꯕꯅꯦ. ꯑꯣꯀꯦ. ꯖꯣꯟꯁꯟ ꯀꯨꯃꯥꯔ, ꯁꯣꯝꯒꯤ ꯂꯥꯏꯚꯁꯤ ꯄꯨꯡ ꯀꯌꯥꯗ ꯂꯥꯏꯚ ꯊꯥꯕꯤꯕꯅꯣ? ꯑꯩꯅ ꯁꯨꯝ ꯎꯖꯕꯗꯤ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯊꯥꯖꯩ. ꯅꯨꯃꯤꯗꯥꯡ ꯊꯥꯖꯩꯌꯦ. ꯄꯨꯡ 9:45 ꯁꯨꯝ ꯍꯧꯖꯕꯅꯦ. ꯑꯣꯀꯦ, ꯁꯨꯅꯤꯀꯥ ꯃꯉꯥꯡ ꯃꯤꯅꯒ ꯍꯥꯏꯖꯕꯅꯦ. ꯃꯤꯟꯅ. ꯑꯣꯀꯦ. ꯉꯁꯥꯏꯒꯤꯗꯣ ꯃꯤꯟꯅꯒ ꯀꯔꯤꯒ ꯍꯥꯏꯕꯅꯣ? ꯁꯨꯅꯤꯀꯥ ꯃꯉꯥꯡꯒꯤꯗꯣ ꯃꯤꯟꯅꯒ ꯃꯦꯁꯀ ꯍꯥꯏꯕꯅꯦ. ꯁꯨꯅꯤꯀꯥ ꯑꯩꯒꯤ ꯅꯝꯕꯔꯗ ꯊꯥꯕꯤꯔꯛꯑꯣ, ꯑꯗꯨꯒ ꯍꯌꯦꯡ ꯑꯉꯥꯟꯕꯗ ꯌꯦꯡꯒꯦ. ꯍꯧꯖꯤꯛ ꯌꯦꯡꯕ ꯌꯥꯗꯦ. Abungo Toksong, welcome back to my channel. Nupina Sunday, Nupana Monday.
Okay, Monday. Okay, aduma chanaba watle. Then Robinson Maibam, aina Saturday, mana Monday. Haha. Amta haibiro. Sunday, Saturday, Monday, Saturday, Sunday, Monday. Afaba oide khabai tai. Momothoi tulla nupa aduga nupi gina mes anisi chanabra. Hujik haijaba yadre waro bibi yade aigi number da thabiro. Ai soidana bagi angan mata pahum pijage. Oh, then okay, Johnson Kumar, okay, thanks, welcome. Susma Sharma, okay. Tularasiga Sanabara, somebody say, Sana Mataragas, who hire the Afaboy the Bumley, Aduna, Kuman Langonba, Tamonupana, Thursday, Adugan Pina Monday, Hoibisi, Lona Lena with a Kari, a Kaiba Labage, Havane, Nupana Thursday, Adugan Pina Monday, High Benever. Thursday, Friday, Saturday, Sunday, Monday. Afab oide. Okay, afab oide kuman longjam. Daya oinam. Nupas nupisu atuan mo atuan bi ngagtani. Nupana Sunday nupina Thursday ni rasina kumba ngagtani. Sanabra. Rasi tu kak sanabani aduga atay di afab oide. Haibasi matamjage. Romila Laimayum. Laimem Romila. Welcome back to my channel. Kasi unaba male. Nupana sawan sen nupina irai. Chana dabra. Sanay. Why not? Yam chana buoy. Romila. Then bungo mangang message reply to biro. Oh please. Karamba ganona ay ayama to kipra na kanjay ang tagi ibiro. Ay na kan kipra keno. Ay di kan dabra na kanja bane do bungo ang tagi bibiro message to. Ay hay di haram ado bumale. Matak to siyam lagi kire message. Then aduga lan laisram haibane nupa Monday nupi Tuesday di aduga laisram ka laisram ga launabadi adugi laisram ga nate yumna ko manaradi fatte haibane ina haijabasi ko aduga poku numittugi onadi thangnabadu fai to khwaidi fatridi yumna manabadu yam fattaba oi madugi maram ni ngisa ina thamjakibdo lan laisram romanawrem tamo nupa nupi anigi mapok numitta angang sembadi fatte haibadi ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗ ꯇꯥꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯥꯃꯣ ꯃꯃꯥꯡꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯑꯃꯗꯤ ꯃꯄꯣꯛ ꯊꯥꯗ ꯑꯉꯥꯡ ꯎꯅꯕꯗꯤ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯇꯥꯃꯣ ꯌꯥꯔꯤꯃꯈꯩꯗꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇꯗꯤ ꯃꯗꯨ ꯄꯣꯛꯇꯕꯅ ꯐꯩ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯑꯀꯥꯏꯕꯕꯨꯗꯤ ꯑꯣꯏꯗꯦ ꯄꯣꯛꯄꯒꯤꯕꯨꯗꯤ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕ ꯈꯣꯠꯄꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇꯤ ꯌꯥꯔꯤꯃꯈꯩ ꯁꯦꯝꯕꯤꯔꯅꯨ ꯑꯗꯨ ꯄꯣꯛꯂꯛꯄꯗꯨꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯗꯨ ꯌꯥꯔꯤꯃꯈꯩꯁꯤ ꯑꯩꯈꯣꯏꯅ ꯃꯄꯣꯛ ꯅꯨꯃꯤꯠ ꯇꯥꯗꯕꯗ ꯁꯦꯝꯈ꯭ꯔꯒꯗꯤ ꯄꯣꯛꯂꯛꯄ ꯀꯥꯟꯗꯁꯨ ꯃꯄꯣꯛ ꯅꯨꯃꯤꯠꯇꯤ ꯄꯥꯛꯅ ꯇꯥꯒꯟꯗꯕꯅꯦ ꯊꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯉꯟꯈꯠꯄ ꯅꯠꯇ꯭ꯔꯒ ꯆꯣꯟꯊꯕ ꯑꯗꯨꯃꯛ ꯇꯧꯕꯅꯦ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯔꯣꯃꯥꯅꯥꯎꯔꯦꯝ then okay then somi mangangsa ꯁꯒꯣꯜꯁꯦꯜ ꯉꯥꯛꯇ ꯂꯧꯅꯕꯗꯤ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯃꯔꯨꯞ ꯌꯥꯝꯅ ꯀꯥꯏ ꯃꯗꯨ ꯍꯌꯦꯡ ꯆꯐꯨ ꯑꯅꯤ ꯇꯥꯕꯅꯦ ꯆꯐꯨ ꯑꯃ ꯀꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯑꯃꯗꯤ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗꯕ ꯑꯃ ꯑꯣꯏꯒꯅꯤ ꯉꯟꯅ ꯀꯥꯏꯅꯧ ꯍꯥꯏꯅ ꯂꯩꯕꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯕꯅꯦ ꯑꯗꯨꯅ ꯌꯨꯝꯅꯥꯛ ꯁꯣꯔꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯤ ꯌꯥꯔꯤꯉꯩ ꯂꯧꯕꯤꯔꯨꯅꯨ ꯁꯤꯅꯦ ꯊꯝꯖꯔꯤꯗꯤ ꯑꯕꯨꯡ ꯑꯊꯣꯛꯆꯝ ꯃꯤꯅꯔꯥꯁꯤꯒ ꯆꯥꯟꯅꯕ ꯔꯥꯁꯤ ꯑꯗꯣ ꯀꯩꯅꯣ ꯀꯩ ꯑꯣꯏꯅꯤ ꯑꯕꯨꯡꯉꯣ ꯑꯗꯨꯁꯨ ꯍꯌꯦꯡ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔꯗ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯂꯣꯏꯅ ꯍꯥꯏꯖꯔꯛꯀꯦ ꯑꯉꯥꯟꯕꯗ ꯍꯥꯏꯖꯔꯛꯀꯦ then Jimmy YK ꯔꯥꯁꯤ ꯃꯥꯟꯅꯕꯁꯦ ꯀꯩ ꯑꯀꯥꯏꯕ ꯂꯩꯒꯦ ꯂꯧꯅꯕꯗ ꯏꯌꯥꯝꯕ ꯔꯥꯁꯤ ꯃꯥꯟꯅꯕꯗꯤ ꯌꯥꯝꯅ ꯐꯩ Jimmy YK okay Sunika Mangang tamo atombiga atombagase ꯆꯥꯟꯅꯗꯕ꯭ꯔꯣ ꯈꯤꯇꯪꯕꯨꯗꯤ ꯆꯥꯟꯅꯕ ꯋꯥꯠꯂꯦ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨ ꯑꯍꯟ ꯃꯁꯦꯟꯗꯤ ꯌꯥꯝꯅ ꯐꯠꯇꯦ ꯑꯗꯨꯒ ꯑꯁꯤꯁꯨ ꯑꯇꯣꯝꯕꯁꯤꯁꯨ ꯈꯔꯕꯨꯗꯤ ꯆꯥꯟꯅꯕꯗꯤ ꯈꯔ ꯋꯥꯠꯄꯅꯦ ꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯔꯥꯁꯤꯗꯨꯁꯨ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯕ ꯌꯥꯒꯅꯤ ꯖꯣꯟꯁꯟ ꯀꯨꯃꯥꯔ ꯌꯥꯔꯒꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯚ ꯇꯧꯍꯟ ꯌꯥꯕꯤꯒꯗ꯭ꯔꯣ ꯁꯣꯝ ꯂꯥꯏꯚ ꯌꯥꯝꯅ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏ ꯊꯦꯡꯛ ꯌꯨ ꯖꯣꯟꯁꯟ ꯀꯨꯃꯥꯔ ꯑꯩ ꯅꯨꯡꯇꯤꯒꯤ ꯇꯧꯖꯔꯝꯕꯅꯦ ꯑꯗꯣ ꯍꯟꯗꯛꯁꯤ ꯊꯕꯛ ꯈꯔ ꯆꯤꯟꯖꯕ ꯑꯗꯨꯅꯅꯦ ꯅꯣꯡ ꯅꯤꯅꯤꯁꯤ ꯑꯩꯅ ꯅꯣꯡꯃ ꯀꯥꯟꯖꯔ ꯇꯧꯖꯕꯅꯦ ꯑꯦꯂꯤꯁ ꯍꯌꯦꯡꯁꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝꯁꯨ ꯍꯥꯏꯗꯣꯛꯀꯗꯕ ꯑꯩ ꯆꯦ ꯌꯦꯡꯕ ꯑꯣꯜꯃꯣꯁ ꯑꯩ ꯂꯣꯏꯗ꯭ꯔꯤꯕꯁꯤ ꯃꯊꯛꯇ ꯉꯁꯤꯁꯨ ꯍꯧꯖꯤꯛ ꯆꯦ ꯌꯦꯡ ꯂꯩꯔꯒꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕꯅꯦ ꯍꯌꯦꯡ ꯁꯤ ꯁꯕꯃꯤꯠ ꯇꯧꯒꯗꯕꯅꯦ ꯑꯗꯣ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯩ ꯑꯌꯥꯝꯕ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗꯣꯏꯅꯦ ꯑꯗꯨꯅ
ꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯩ ꯂꯧꯁꯤꯡꯒꯤ ꯈꯔ ꯂꯩꯕꯁꯤꯅ ꯑꯩꯒꯤ ꯅꯣꯡ ꯈꯔ ꯀꯥꯟꯖꯕꯅꯦ ꯑꯋꯥꯕꯁꯤ ꯈꯤꯇꯪ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯅꯅꯦ ꯑꯗꯨꯒ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯅꯨꯡꯇꯤꯒꯤ ꯊꯥꯔꯛꯄꯁꯨ ꯌꯥꯏ ꯍꯌꯦꯡꯁꯨ ꯑꯗꯨꯃꯛ ꯊꯥꯔꯛꯄ ꯌꯥꯏ ꯑꯗꯣ ꯁꯨꯝ ꯄꯨꯡ 9 ꯄꯨꯡ 5 ꯄꯨꯡ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯑꯗꯨꯃꯛ ꯑꯩꯒꯤ ꯂꯥꯏꯚꯁꯤ ꯁꯣꯏꯗꯅ ꯊꯥꯔꯛꯀꯅꯤ ꯌꯦꯡꯃꯤꯟꯅꯁꯤ ꯉꯥꯏꯃꯤꯟꯅꯁꯤ ꯔꯣꯖꯤꯠ ꯀꯦꯁꯥꯝ ꯌꯦꯛ ꯃꯥꯟꯅꯗ꯭ꯔꯁꯨ ꯔꯥꯁꯤꯁꯨ ꯃꯥꯟꯅꯗꯕ ꯄꯣꯛꯄ ꯅꯨꯃꯤꯠꯇꯤ ꯃꯥꯟꯅꯕ ꯀꯩ ꯑꯀꯥꯏꯕ ꯂꯩꯒꯦ ꯌꯥꯝ ꯑꯀꯥꯏꯕ ꯂꯩ ꯑꯗꯨ ꯔꯥꯁꯤꯗꯨꯁꯨ ꯄꯛꯅꯔꯝꯗ꯭ꯔꯒꯗꯤ ꯄꯛꯅꯔꯗꯤ ꯈꯤꯇꯪ ꯐꯅꯤ ꯐꯕ ꯇꯥꯔꯒꯁꯨ ꯐꯠꯇꯕꯗꯤ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯤꯅ ꯍꯦꯟꯅ ꯐꯠꯇꯕ ꯂꯩ ꯍꯥꯏꯖꯕꯅꯤ ꯁꯣꯅꯤꯌꯥ ꯍꯩꯁꯅꯥꯝ ꯃꯦꯁꯦꯖ ꯀꯔꯤꯒꯤ ꯀꯛꯄꯤꯔꯤꯅꯣ ꯁꯣꯅꯤꯌꯥ ꯍꯩꯁꯅꯥꯝ ꯏꯕꯤꯔꯣ ꯑꯗꯨꯒ ꯅꯪꯃꯩꯔꯥꯛꯄꯝ ꯗꯤꯅꯦꯁ ꯅꯪꯃꯩꯔꯥꯛꯄꯝꯒ ꯂꯥꯏꯇꯣꯟꯕꯝꯒ ꯂꯧꯅꯕꯗ ꯀꯩ ꯀꯥꯏꯒꯦ ꯑꯗꯨꯁꯨ ꯌꯦꯛ ꯊꯣꯛꯅꯕ꯭ꯔꯥ ꯍꯥꯏꯗꯣ ꯍꯌꯦꯡ ꯌꯦꯡꯁꯦ ꯑꯩꯒꯤ ꯅꯝꯕꯔꯗ ꯑꯗꯨꯃꯛ ꯊꯥꯕꯤꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯑꯉꯥꯟꯕꯗ ꯌꯦꯡꯁꯦ just for fun ꯕ꯭ꯔꯗꯔ ꯅꯨꯄꯤꯅ ꯃꯟꯗꯦ ꯅꯨꯄꯥꯅ ꯇ꯭ꯌꯨꯁꯗꯦ ꯒꯁꯦ ꯂꯧꯅꯕ ꯂꯩꯅꯕ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯌꯥꯝꯅ ꯐꯕ ꯑꯣꯏ ꯑꯣꯀꯦ ꯕꯦꯝ ꯂꯥꯏꯁ꯭ꯔꯝ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯁꯤꯡꯍ ꯑꯣꯏꯕ ꯑꯗꯨꯒ ꯁꯟꯗꯦꯅ ꯅꯨꯄꯥ ꯃꯟꯗꯦꯅ ꯅꯨꯄꯥꯅ ꯃꯟꯗꯦ ꯑꯣꯏꯕ ꯅꯨꯄꯤꯅ ꯁꯟꯗꯦ ꯑꯣꯏꯕ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯤ ꯈꯔ ꯑꯐꯕ ꯑꯣꯏꯗꯦ ꯔꯥꯁꯤꯕꯨꯗꯤ ꯈꯔ ꯆꯥꯟꯅꯔꯒꯁꯨ ꯔꯥꯁꯤꯕꯨꯗꯤ ꯈꯔ ꯆꯥꯅꯩ ꯍꯥꯏꯕ ꯌꯥꯏ ꯃꯥꯟꯅꯕꯁꯦ ꯑꯗꯨꯒ ꯂꯟ ꯂꯥꯏꯁ꯭ꯔꯝ ꯊꯦꯡꯀ꯭ꯌꯨ ꯌꯥꯝꯕ ꯋꯦꯜꯀꯝ ꯁꯨꯁꯃꯥ ꯁꯔꯃ ꯋꯥꯆꯞ ꯅꯝꯕꯔ ꯄꯤꯌꯣ ꯌꯥꯔꯒꯗꯤ ꯑꯣꯀꯦ ꯑꯩ ꯍꯥꯏꯖꯔꯛꯈ꯭ꯔꯕꯅꯦ ꯑꯃꯨꯛꯀ ꯍꯥꯏꯖꯔꯛꯀꯦ ꯁꯨꯁꯃꯥ ꯃꯨꯟꯅ ꯏꯕꯤꯌꯣ 700-59-833-96 once again 700-59-833-96 ꯇꯥꯕꯤꯍꯧꯔꯕ꯭ꯔꯥ ꯑꯃꯨꯛꯀ ꯍꯥꯏꯖꯔꯛꯀꯦꯀꯣ 700-59-833-96 ꯃꯊꯪꯗ ꯔꯥꯖꯦꯁ ꯀꯀꯥ ꯁꯦꯇꯔꯗꯦꯒ ꯇ꯭ꯌꯨꯁꯗꯦꯒ ꯆꯥꯟꯅꯕ꯭ꯔꯣ ꯑꯌꯥꯝꯕ ꯑꯗꯨ ꯅꯨꯄꯥꯅ ꯀꯔꯝꯕꯅꯣ ꯅꯨꯄꯤꯅ ꯀꯔꯝꯕꯅꯣ ꯍꯥꯏꯗꯣ ꯏꯕꯤꯔꯣ ꯁꯣꯃꯤ ꯃꯉꯥꯡꯆꯥ ꯑꯩꯒꯤ ꯃꯦꯁꯦꯖ ꯀꯥꯟꯈ꯭ꯔꯦ ꯐ꯭ꯔꯦꯟ ꯁꯣꯃꯤ ꯑꯩ ꯍꯥꯏꯖꯈ꯭ꯔꯕꯒꯨꯝ ꯇꯧꯕꯅꯦ ꯁꯣꯃꯤꯒꯤ ꯃꯦꯁꯦꯖ ꯑꯩ ꯄꯥꯖꯈ꯭ꯔꯦ ꯁꯣꯃꯤꯒꯤ ꯃꯦꯁꯦꯖ ꯄꯥꯖꯈ꯭ꯔꯦ ꯁꯣꯃꯤ ꯃꯊꯛꯇ ꯂꯩꯈ꯭ꯔꯕꯅꯦ ꯑꯩ ꯄꯥꯖꯈ꯭ꯔꯕꯅꯦ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯇꯥꯕꯤꯍꯧꯗꯕ꯭ꯔꯥ ꯁꯣꯃꯤ ꯑꯩ ꯌꯦꯡꯕꯤꯒꯦꯀꯣ ꯁꯣꯃꯤ ꯁꯤ ꯂꯩꯔꯦ ꯁꯒꯣꯜꯁꯦꯜ ꯉꯥꯛꯇ ꯂꯧꯅꯕꯗꯤ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯃꯔꯨꯞ ꯍꯥꯏꯕꯅꯦ ꯑꯗꯨ ꯐꯠꯇꯦꯅ ꯑꯩ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯑꯐꯕ ꯑꯣꯏꯗꯦ ꯆꯐꯨ ꯉꯥꯛꯇ ꯇꯥꯏ ꯍꯥꯏꯅ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯑꯣꯀꯦ ꯁꯣꯃꯤ ꯗꯦꯟ ꯃꯊꯪꯗ ꯁꯣꯅꯤꯌꯥ ꯍꯩꯁꯅꯥꯝ ꯑꯃꯨꯛꯀ ꯏꯕꯤꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯗꯔ ꯅꯨꯄꯥꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯄꯤꯅ ꯂꯩꯕꯥꯛ ꯄꯣꯛꯄ ꯑꯣꯏꯕꯁꯦ ꯂꯧꯅꯕ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯑꯗꯨꯒ ꯀꯩꯅꯥ ꯃꯁꯦꯟ ꯂꯧꯅꯕꯁꯦ ꯐꯕ꯭ꯔꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯩ ꯀꯩꯁꯥꯝꯒ ꯍꯩꯁꯅꯥꯝꯒꯁꯦ ꯂꯧꯅ ꯂꯩꯅꯕꯗꯤ ꯑꯀꯥꯏꯕ ꯂꯩꯕ꯭ꯔꯥ ꯑꯗꯨꯒꯤ ꯌꯦꯛ ꯊꯣꯛꯅꯕꯗꯨꯃꯗꯤ ꯍꯌꯦꯡ ꯌꯦꯡꯖꯔꯒꯦ ꯑꯩꯒꯤ ꯅꯝꯕꯔꯗ ꯑꯗꯨꯃꯛ ꯊꯥꯕꯤꯔꯛꯑꯣ ꯁꯣꯅꯤꯌꯥ ꯑꯗꯨꯅ ꯑꯇꯩ ꯃꯈꯩꯒꯤꯗꯤ ꯂꯣꯏꯅ ꯐꯔꯦ ꯑꯗꯨꯒ ꯌꯦꯛ ꯊꯣꯛꯅꯕ꯭ꯔꯥ ꯊꯣꯛꯅꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯍꯌꯦꯡ ꯑꯩꯒꯤ ꯅꯝꯕꯔꯗ ꯊꯥꯕꯤꯔꯛꯑꯣ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯕꯤꯔꯣ ꯑꯗꯨꯒ ꯌꯦꯡꯉꯁꯦ ꯍꯥꯏꯕꯁꯤꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯕꯨꯡꯉꯣ ꯊꯣꯛꯆꯣꯝ ꯇꯥꯃꯣ ꯑꯍꯟꯒ ꯂꯧꯅꯕꯁꯦ ꯆꯥꯟꯅꯗꯦꯒ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯃꯤ ꯁꯣꯅꯤꯌా ꯅꯥꯎꯔꯦꯝ ꯇꯨꯗꯦ ꯁꯣ ꯃꯦꯅꯤ ꯁꯣꯅꯤꯌꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯣꯅꯤꯌా ꯌꯥꯝ ꯂꯥꯛꯑꯦ ꯌꯥꯏꯃ ꯂꯧꯅꯕꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯑꯗꯨꯁꯨ ꯈꯔ ꯃꯨꯛꯅꯕ ꯈꯔ ꯂꯩꯒꯅꯤ ꯍꯌꯦꯡ ꯋꯥ ꯍꯦꯟꯖꯤꯟꯅꯕ ꯌꯥꯗꯕ ꯈꯔ ꯁꯨꯝ ꯑꯉꯝ ꯇꯥꯟꯅꯕ ꯈꯔ ꯂꯩꯒꯅꯤ ꯖꯣꯟꯁꯟ ꯀꯨꯃꯥꯔ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯁꯐꯝ ꯒꯥꯟꯙꯤ ꯃꯦꯁꯦꯖ ꯀꯛꯄꯤꯈ꯭ꯔꯦ ꯋꯥꯏ ꯀꯔꯤꯒꯤꯅꯣ ꯖꯣꯟꯁꯟ ꯀꯨꯃꯥꯔ ꯊꯦꯡꯀ꯭ꯌꯨ ꯅꯣꯂꯦꯖ ꯑꯣꯀꯦ ꯋꯦꯜꯀꯝ ꯑꯣꯀꯦ ꯁꯣꯃꯤ ꯃꯉꯥꯡꯆꯥ ꯁꯒꯣꯜꯁꯦꯜ ꯉꯥꯛꯇ ꯂꯧꯅꯕꯗ ꯊꯣꯛꯀꯗꯕ ꯐꯠꯇꯕꯁꯤꯡꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤ ꯄꯥꯝꯕꯩ ꯂꯩꯔꯕꯗꯤ ꯇꯥꯛꯄꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯐ꯭ꯔꯦꯟ ꯑꯣꯀꯦ ꯁꯣꯃꯤ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨ ꯈꯔ ꯃꯗꯨ ꯌꯦꯡꯕꯗꯤ ꯌꯥꯏ ꯕꯠ ꯇꯧꯕꯇꯕꯨ ꯃꯦꯕꯤꯅꯤ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯕꯛꯇ ꯇꯝꯕ ꯈꯔ ꯂꯩꯕꯅꯤ ꯑꯗꯨꯅ ꯔꯥꯁꯤꯅ ꯀꯔꯤ ꯂꯩꯕ ꯑꯇꯩ ꯀꯩ ꯂꯩꯒꯦ ꯏꯟ ꯗꯤꯇꯦꯜꯁꯤꯡꯗꯣ ꯑꯩꯅ ꯌꯦꯡꯕ ꯌꯥꯕ ꯈꯔ ꯂꯩ ꯑꯗꯨꯁꯤꯡꯗꯨꯗꯤ ꯑꯩꯒꯤ ꯅꯝꯕꯔꯗ ꯀꯣꯟꯅ ꯍꯌꯦꯡ ꯑꯉꯥꯟꯕꯗ ꯐꯖꯅ ꯁꯥꯟꯅꯁꯤ ꯅꯤꯡꯁꯤꯡꯅꯁꯤ ꯍꯥꯏꯕꯁꯤꯃ ꯃꯦꯁꯦꯖ ꯍꯥꯏꯐꯦꯠ ꯊꯥꯕꯤꯔꯛꯑꯒ ꯅꯠꯇ꯭ꯔꯒ ꯀꯣꯜ ꯇꯧꯕꯤꯔꯛꯑꯒ ꯑꯉꯥꯟꯕꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯌꯨꯛꯇꯅ ꯄꯨꯡ 8ꯇꯒꯤꯅ 9 ꯐꯥꯎꯕ ꯑꯩ ꯊꯝꯖꯕꯅꯤ ꯃꯇꯤꯛ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯀꯣꯜꯒꯤꯗꯃꯛ ꯑꯗꯨꯒ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯄꯨꯡ 2ꯗꯒꯤꯅ ꯄꯨꯡ 3 ꯐꯥꯎ ꯑꯩ ꯊꯝꯖꯕꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡꯁꯤꯗ ꯅꯠꯇꯅꯗꯤ ꯐꯣꯟ ꯇꯧꯔꯛꯄꯗꯩ ꯄꯥꯏꯔꯛꯇꯕꯁꯨ ꯌꯥꯏ ꯁꯤ ꯃꯇꯝꯁꯤꯡꯁꯤꯗ ꯐꯣꯟ ꯇꯧꯕꯤꯔꯛꯅꯕ ꯑꯗꯨꯒ ꯈꯪꯅꯤꯡꯕ ꯃꯈꯩꯗꯣ ꯍꯪꯃꯤꯟꯅꯁꯤ ꯇꯥꯟꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯣꯀꯦ ꯀ꯭ꯂꯥꯁ ꯒꯦꯃꯔ ꯕ꯭ꯔꯗꯔ ꯅꯨꯄꯥꯅ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯄꯤꯅ ꯁꯒꯣꯜꯁꯦꯟ
popa chanabro chanade khara chanabde khabai tai. Okay, kuman langon ba nupina Monday nupana Tuesday sidi. Okay, nupana Tuesday ado akai belai chanade. Rajesh kaka kaina rasiga sanabase karamba rasina phage adusu Rajesh kaka aigi WhatsApp number da hayang hangbiro ai soituna angan bada pakum pijarke hojik pibi yadaba khara lay adunane amammadadi habi yadaba. Sonia Isnam, thank you so much brother. Okay, welcome Sonia. It's Sonia, welcome. Okay, Bam Lystrom, brother Hirok Kadai Jagadagi na Hirok Patcho Maning Lekai Dagini, welcome back. Sorry, sorry. Welcome to Hirok Kendra na Tabuket to keep Maya Dagini, Adasum Hangade Jum Kangani. Parangtim Sofia, Kakanupana Tuesday, Nupina Friday, aduga Nupagi Rasina Singha, Oiva Karkat Sanabro, Rasigi Hajar Aduga Nupin, Numiki today Hajage. Tuesday ga Friday Tuesday Wednesday Thursday Friday chani numit ki diam chani hamsi thamjage marangtham Sophia aduga Manipur mangang masen longnaba amukta haibiro yumnakti manade yumnak manadraso yek manabase hayeng ningamdaba khara lakani aduna yari makhaidi longnadanaba tobiyo. Next mathangda Maithei Amarjit Singh Thojam Thangjaga Nomaijing the Sesana Roydro Tangjana Kanano Nomaijing the Kanano I Kangadre Aduna Kangan Biro I Mamang to Saija Baduni Lakshmi Tingbaizam Tamo Nupina Ahan Nupana Atomba Oivasi Lona Vadakari Akaiba Lake Kesulate Yamna Fai Apavo Oi Sapam Gandhi Nupana Sunday Nupina Thangja Sanabra Nupana Sunday Nupina Thangja Sanade Sanabwale. Okay, Mayam message yam ibire aduga aisu pakhum pijere like kem to birakte yam nuaijati ko yam nuaijati like kem to birakta budi krai dagi mayam ai mayam gi message mayam so reply khutok khutok ki pijeri ne adu khitang like ka kan nambirak to adi yo wakhan kem nuairo de pikena wakhan nuaijadu matam di yo ne do like sat sat kan nambiraga de kem nuaijani sengine haje sat sat nambiro ko like to puning ka thogat biro ingonda just okay aduna ai okay thank you like am to birakli like am nambirali mayam puning changni yengbiri aina ngang musi tajari haido aina khangjaduribane adugini natragadi aina ngang ji taribra tadabra khangaroi duine aduna khangnabagi damak taiduna aina sum haijabane aingon su puning thogat bi wen thok tuine thok oisu oiriba ko aduna makata aina thamjaning muse aikoi isaigi kari Jumnak Manaba Lobse Fate Nay Tamjakre, then Aduga Fate Habi Maramdi Machinmana Lona Bogasap Mani Havini, Adugi Sumatata Machimana Lona Vasinamaram Oraga, Haying Kona Magi Apamba, Ayaman Masi, Yek Manabaso, Adomoktoiko, Sani Papa Masi, Panganda Baitare. Same way, Jumnak Manaba Lobusin Hen Sati. Madau yadana karigumba masani poina palmi masani pi phange na khanma taragaso maru oina masani pa do yamna dasa taganba punsi yam tenganba mo igene madugumba sidi koi ngak thoktana ga yap nate adu ip karigumba aina ma hajening sina hojik aikoi lawrure na khanma taraba khajitang safana ba kari do yai mamana mapana ani hainare haraga yanare haraga koina makoibo danama pibiba danama tobiba aduso amaramdadi khwaide fatabane maduda dan piriba misu afabo oide kudamoy haibadi machin manaw luhongda dan pidoise kana pidoino karigumba kanda nupa natraga nupigi yumnak Sagei ama maming onthoe haraga masisu yabadi nateba masisu yabadi nate aigi lejeriba aigi ipa ipugi lejeramba yumnak Sagei dobo onthoe haraga shon masibo maduni hena fattaba masak amane ha aduna yumnak manaba natragaso yek manaba natragaso nupa su nupi su irei leinadraba sineda hojik sangsar sida
ꯂꯩꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤ ꯆꯟꯗꯗꯅ ꯃꯁꯤꯗꯒꯤ ꯑꯃꯠꯇ ꯑꯃꯗꯤ ꯌꯦꯡꯉꯨꯏ ꯅꯨꯄꯥ ꯅꯨꯄꯤ ꯑꯃꯗꯤ ꯌꯦꯡꯉꯨꯏ ꯅꯨꯄꯥ ꯅꯨꯄꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗꯕꯨ ꯑꯩꯒꯤ ꯆꯥꯟꯅꯕ ꯑꯩꯒꯤ ꯄꯛꯅꯒꯗꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯗꯣꯔꯤꯕꯅꯤ ꯐꯥꯒꯤ ꯌꯥꯕ ꯅꯠꯇꯦ ꯌꯨꯝ ꯄꯥꯟꯕꯗ ꯐꯥꯒꯤ ꯌꯥꯕ ꯅꯠꯇꯦ ꯉꯥꯛꯇꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯉꯥꯛꯇꯪꯒꯤ ꯑꯄꯥꯝꯕꯗꯨꯅ ꯅꯨꯡꯁꯤꯕꯗꯨꯅ ꯂꯨꯞꯄꯒ ꯆꯠꯈꯤꯗꯕ ꯅꯠꯇꯦ ꯍꯣꯜ ꯅꯪꯒꯤ ꯇꯨꯡꯒꯤ ꯂꯩꯔꯤꯕ ꯅꯪꯒꯤ ꯍꯦꯛ ꯑꯔꯣꯏꯕ ꯄꯨꯡꯐꯝ ꯐꯥꯎꯗ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯃꯤꯅꯤ ꯃꯈꯣꯏꯁꯤꯡꯗꯨ ꯑꯐꯕ ꯑꯣꯏꯗ꯭ꯔꯒꯗꯤ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯍꯥꯏꯕꯗꯤ ꯂꯩꯃꯤꯟꯅꯗꯧꯔꯤꯕ ꯑꯅꯤꯗꯨꯒꯤ ꯌꯦꯡꯂꯒ ꯑꯐꯕ ꯑꯣꯏꯅꯕꯒꯤꯗꯃꯛ ꯋꯥꯈꯜ ꯄꯨꯟꯅ ꯈꯟꯊꯍꯧꯕꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦꯕ ꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯄꯤ ꯀꯦ ꯆꯦꯅꯦꯜꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯄꯤꯁꯣꯠ ꯅꯥꯏꯅ ꯊꯝꯖꯔꯤꯕ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯒꯤ ꯁꯦꯔꯦꯟꯁꯤꯡ ꯑꯁꯤꯗ ꯊꯝꯖꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯆꯪꯅ ꯌꯦꯡꯕꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯕ ꯂꯧꯅꯕ ꯌꯥꯕ ꯀꯣꯄꯜ ꯁꯦꯝꯕ ꯌꯥꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯕꯣꯠꯁ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯃꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯦ ꯍꯥꯏꯔꯒ ꯅꯨꯡꯁꯤ ꯂꯝꯕꯤꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕꯁꯤ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦꯕ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯅꯨꯄꯤ ꯑꯃ ꯅꯨꯡꯁꯤꯒꯦ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯌꯦꯡꯊꯣꯛꯄꯤꯌꯨ ꯍꯥꯟꯅ ꯂꯣꯏꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯊꯣꯛꯄꯤꯌꯨ ꯃꯥꯁꯦ ꯑꯩꯅ ꯀꯣꯏꯕ ꯌꯥꯕ꯭ꯔꯥ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯌꯥꯕ ꯅꯨꯄꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯌꯦꯡꯉꯦ ꯍꯥꯏꯔꯒ ꯌꯥꯔꯅꯤ ꯈꯪꯉꯀꯥꯟꯗ ꯅꯨꯡꯁꯤꯕꯗꯨ ꯊꯝꯕꯤꯌꯣ ꯍꯥꯟꯅ ꯍꯦꯛꯇ ꯅꯨꯡꯁꯤꯕ ꯐꯥꯎꯕꯤꯔꯨꯅꯨ ꯁꯤꯅꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯥꯟꯅ ꯍꯦꯛꯇ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯕꯁꯤꯗꯒꯤꯅꯦ ꯉꯁꯤ ꯊꯣꯛꯏꯕ ꯇꯧꯍꯩꯗꯕ ꯃꯆꯤꯟ ꯃꯅꯥꯎ ꯂꯧꯅꯔꯤꯕ ꯀꯌꯥ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯗꯨꯅ ꯀꯔꯤ ꯑꯃ ꯑꯣꯏꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯣꯏ ꯅꯨꯡꯁꯤꯅꯕꯒꯤꯗꯤ ꯃꯄꯨꯡ ꯐꯥꯒꯅꯤ ꯅꯨꯡꯉꯥꯏꯒꯅꯤ ꯃꯗꯨꯗ ꯁꯦꯝꯂꯛꯀꯗꯧꯔꯤꯕ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯃꯌꯥꯝꯗꯨꯅꯗꯤ ꯀꯩꯗꯧꯅꯤ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯏꯆꯥ ꯏꯁꯨꯁꯤꯡꯗꯣ ꯍꯌꯦꯡ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯑꯐꯕ ꯑꯝꯇ ꯑꯣꯏꯔꯔꯣꯏ ꯃꯗꯨꯗꯤ ꯃꯇꯝꯗꯨꯗꯤ ꯅꯤꯡꯉꯝꯗꯕ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯆꯨꯝꯕꯅꯤꯀꯣ ꯑꯍꯜ ꯂꯃꯟꯁꯤꯡꯅꯒ ꯊꯝꯕꯤꯔꯝꯕ ꯍꯥꯏꯕꯤꯔꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯏꯄꯤꯁꯣꯠ ꯈꯨꯗꯤꯡꯗ ꯑꯩꯅ ꯍꯥꯏꯖꯔꯤꯗꯨꯅꯤ ꯑꯍꯟ ꯃꯊꯤꯅ ꯆꯐꯨ ꯃꯦꯟꯕ ꯍꯥꯏꯁꯤ ꯑꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯄꯤ ꯀꯦ ꯆꯦꯅꯦꯜꯅ ꯊꯥꯒꯠꯆꯈ꯭ꯔꯤꯕ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯒꯤ ꯉꯔꯥꯡ ꯐꯥꯎꯗ ꯏꯄꯤꯁꯣꯠ 13 ꯁꯨꯖꯈ꯭ꯔꯕꯅꯤ ꯌꯥꯝ ꯊꯥꯒꯠꯆꯈ꯭ꯔꯕꯅꯤ ꯂꯩꯔꯤꯕ ꯏꯄꯤꯁꯣꯠ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇꯪ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯌꯦꯡꯂꯀꯥꯟꯗ ꯑꯩꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯑꯐꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯍꯧꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯍꯧꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯄꯤ ꯀꯦꯅ ꯊꯥꯒꯠꯆꯔꯤꯁꯤꯗꯤ ꯌꯥꯝꯅ ꯈꯪꯉꯤ ꯍꯩꯔꯦꯅ ꯊꯥꯒꯠꯆꯕꯒꯤ ꯋꯥ ꯅꯠꯇꯦ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡꯁꯨ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯔꯒ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯈꯪꯃꯤꯟꯅꯕꯗ ꯀꯔꯤ ꯀꯥꯏꯒꯦ ꯈꯪꯃꯤꯟꯅꯔꯒ ꯃꯁꯤꯗ ꯈꯪꯕꯗ ꯀꯥꯟꯅꯔꯒꯗꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈꯪꯕꯗ ꯀꯥꯟꯅꯔꯒꯗꯕ ꯁꯤꯡꯗꯨꯕꯨ ꯑꯩꯅ ꯈꯪꯕꯗ ꯅꯝꯕꯔ 1 ꯀꯥꯟꯅꯗꯣꯏꯁꯤ ꯈꯪꯂꯤꯕ ꯑꯩ ꯏꯁꯥꯅ ꯍꯥꯟꯅ ꯀꯥꯟꯅꯔꯣꯏꯗ꯭ꯔꯣ ꯑꯩꯅ ꯑꯐꯕ ꯋꯥꯗꯨ ꯇꯥꯔꯒ ꯅꯩꯅꯔꯒ ꯈꯪꯉꯒ ꯑꯩꯅ ꯈꯪꯉꯤ ꯑꯗꯨꯃꯥꯏꯅ ꯑꯇꯣꯞꯄꯅ ꯌꯧꯅ ꯈꯪꯒꯗꯕ ꯅꯠꯇꯦ ꯑꯇꯣꯞꯄꯁꯨ ꯈꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯥꯁꯨ ꯄꯥꯒꯗꯕꯅꯤ ꯈꯪꯒꯗꯕꯅꯤ ꯃꯗꯨ ꯄꯥꯕꯗꯨ ꯄꯥꯅꯔꯛꯇꯕꯗꯒꯤ ꯅꯩꯅꯔꯛꯇꯕꯗꯒꯤ ꯊꯧ ꯁꯥꯟꯅꯔꯛꯇꯕꯗꯒꯤ ꯏꯚꯟ ꯂꯥꯏꯇꯤꯟꯗꯒꯤ ꯀꯔꯤꯗꯒꯤ ꯑꯍꯟꯁꯤꯡꯅ ꯍꯦꯛ ꯍꯥꯏꯔꯝꯕꯁꯤꯡꯗꯒꯤ ꯊꯧ ꯁꯥꯟꯅꯔꯛꯇꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯍꯟꯁꯤꯡ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯒꯤ ꯅꯨꯡꯒꯤ ꯌꯨꯒꯀꯤ ꯃꯇꯝꯒꯤ ꯀꯥꯏꯅ ꯅꯨꯡꯒꯤ ꯌꯨꯒꯀꯤ ꯃꯇꯝꯗ ꯂꯩꯔꯝꯕꯒꯤꯅꯤ ꯍꯧꯖꯤꯛ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯣꯟꯁꯦ ꯄꯥꯏꯗꯅ ꯂꯩꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯁꯃꯥꯔꯠ ꯑꯣꯏꯁꯦ ꯄ꯭ꯂꯤꯁ ꯕꯤ ꯏꯁꯃꯥꯔꯠ ꯈꯨꯠꯇꯗꯤ ꯏꯁꯃꯥꯔꯠ ꯐꯣꯟ ꯑꯃ ꯄꯥꯏ ꯈꯨꯠꯇꯗꯤ ꯏꯁꯃꯥꯔꯠ ꯐꯣꯟ ꯄꯥꯏ ꯑꯗꯨ ꯏꯁꯃꯥꯔꯠ ꯐꯣꯟꯗꯤ ꯄꯥꯏꯔꯤꯕ ꯑꯩꯅ ꯏꯁꯃꯥꯔꯠ ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯩ ꯏꯁꯃꯥꯔꯠ ꯐꯣꯟ ꯄꯥꯏꯕꯒꯤ ꯚꯦꯂꯨ ꯂꯩꯕ꯭ꯔꯥ ꯑꯩ ꯏꯁꯃꯥꯔꯠ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯀꯣꯛꯁꯦ ꯍꯥꯟꯅ ꯏꯁꯃꯥꯔꯠ ꯑꯣꯏꯒꯗꯕ ꯑꯩ ꯈꯟꯊꯒꯗꯕ ꯍꯥꯟꯅ ꯀꯔꯤ ꯈꯟꯊꯒꯅꯤ ꯃꯃꯥꯡꯉꯩꯗ ꯆꯠꯅꯔꯝꯕꯁꯤꯡꯁꯤ ꯀꯔꯤꯅꯣ ꯃꯃꯥꯡꯉꯩꯗ ꯇꯧꯅꯔꯝꯕꯁꯤꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯈꯟꯊꯔꯒ ꯅꯩꯅꯔꯒ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯦꯔꯥ ꯍꯥꯏꯗꯣꯛꯄ ꯅꯠꯇꯕ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯔꯝꯗꯥꯏꯗ ꯁꯤ ꯇꯧꯔꯒꯗꯤ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯑꯩꯅ ꯇꯧꯔꯒꯗꯤ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯆꯦꯟꯖ ꯌꯣꯔ ꯁꯦꯜꯐ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯅꯁꯥꯕꯨ ꯅꯩꯅꯖꯔꯒ ꯁꯦꯜꯐ ꯏꯁꯇꯗꯤ ꯇꯧꯖꯔꯒ ꯑꯩꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯆꯪꯁꯤꯟꯕꯤꯌꯨ ꯌꯥꯅꯤ ꯍꯥꯏꯔꯒꯗꯤ ꯄꯥꯡꯊꯣꯛꯄꯤꯌꯨ
ꯃꯗꯨꯒꯨꯝꯕꯁꯤꯡꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯁ꯭ꯃꯥꯔꯠ ꯍꯥꯏꯅ ꯍꯥꯏꯁꯦ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯄꯥꯏꯔꯕꯅꯤꯅ ꯐ꯭ꯔꯣꯝ ꯇꯨꯗꯦ ꯑꯣꯟꯋꯥꯔꯗꯁ ꯑꯩꯈꯣꯏꯁꯦ ꯁ꯭ꯃꯥꯔꯠ ꯑꯣꯏꯁꯤ ꯁꯤꯅꯤ ꯁ꯭ꯃꯥꯔꯠ ꯑꯣꯏꯕꯁꯦ ꯀꯩꯁꯨ ꯂꯨꯕ ꯅꯠꯇꯦ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯐꯩ ꯐꯠꯇꯦ ꯊꯕꯛ ꯇꯧꯕ ꯌꯥꯏ ꯌꯥꯗꯦ ꯇꯧꯍꯩꯌꯦ ꯇꯧꯍꯩꯗꯦ ꯍꯥꯏꯅꯔꯝꯕ ꯃꯌꯥꯝꯁꯤ ꯇꯧꯍꯩꯕꯅ ꯀꯔꯤꯅꯣ ꯇꯧꯍꯩꯗꯕꯅ ꯀꯔꯤꯅꯣ ꯐꯕꯅ ꯀꯔꯤꯅꯣ ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯕꯗ ꯈꯪꯍꯧꯔꯒ ꯃꯔꯝꯗꯣ ꯁꯤꯅꯤ ꯁꯤꯅꯤ ꯍꯥꯏꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯊꯧ ꯁꯥꯗ꯭ꯔꯁꯨ ꯌꯥꯏ ꯃꯗꯨ ꯁꯨꯈꯪ ꯈꯪꯗꯅ ꯊꯧ ꯁꯥꯟꯅꯗꯕꯁꯤꯗꯅꯦꯕ ꯁꯣꯏꯅꯔꯤꯁꯤ ꯃꯗꯨꯅ ꯑꯩꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯇꯧꯍꯩꯗꯦ ꯐꯠꯇꯦ ꯍꯥꯏꯅꯔꯝꯕꯁꯤꯡꯁꯦ ꯊꯧ ꯁꯥꯟꯅꯗꯕ ꯅꯠꯇꯕ ꯍꯧꯖꯤꯛꯅ ꯃꯁꯤ ꯍꯥꯏꯕꯤꯅꯕ ꯃꯤꯕꯨ ꯂꯩꯔꯛꯇ꯭ꯔꯦꯕ ꯍꯥꯟꯅꯗꯤ ꯁꯤ ꯇꯧꯍꯩꯌꯦ ꯇꯧꯍꯩꯗꯦ ꯇꯧꯍꯩꯗꯦꯅ ꯍꯥꯏꯔꯝꯕꯅꯦꯕꯀꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯐꯠꯇꯦꯅꯦ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯇꯝꯗ ꯌꯧꯅ ꯐꯠꯇ꯭ꯔꯕꯅꯤꯅꯦꯅ ꯍꯥꯏꯕꯒꯤ ꯃꯇꯝꯁꯤꯕꯨ ꯂꯩꯔꯛꯇ꯭ꯔꯦꯕ ꯄ꯭ꯂꯁ ꯑꯗꯨꯏ ꯃꯊꯛꯇ ꯃꯗꯨꯕꯨ ꯈꯪꯕ ꯍꯥꯏꯅꯅꯕ ꯃꯤꯁꯤ ꯂꯩꯔꯛꯇ꯭ꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯁꯤ ꯄꯨꯔꯥ ꯏꯁꯇꯦꯖ ꯑꯃꯗꯅꯦ ꯂꯩꯔꯤꯁꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯥꯍꯩꯗꯕ ꯎꯍꯩꯗꯕ ꯊꯣꯛꯂꯛꯏꯕ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁ꯭ꯃꯥꯔꯠ ꯑꯣꯏꯗꯕꯗꯒꯤ ꯉꯥꯛꯇꯅꯦ ꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯀꯔꯤꯅꯣ ꯐꯠꯇꯕ ꯀꯔꯤꯅꯣ ꯃꯨꯟꯅ ꯃꯨꯟꯅ ꯐꯖꯅ ꯅꯩꯅꯕꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯊꯥꯡꯕ ꯃꯇꯝꯗ ꯑꯩꯁꯦ ꯁ꯭ꯃꯥꯔꯠ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯥꯒꯩ ꯃꯥꯟꯅꯕ ꯂꯧꯕ ꯌꯥꯗꯦ ꯌꯦꯛ ꯃꯥꯟꯅꯕꯁꯨ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯨ ꯃꯁꯤ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯔꯤꯁꯤ ꯌꯥꯗ꯭ꯔꯕꯅꯤꯀꯣ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯑꯣꯏꯔꯛꯄ ꯌꯥꯕ ꯂꯝꯕꯤꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯤꯇꯪꯗꯤ ꯅꯩꯅꯕꯤꯌꯨ ꯅꯩꯅꯕꯒꯤ ꯖꯒꯥꯗꯨ ꯂꯩꯔꯝꯃꯔꯣꯏ ꯈꯟꯖꯗꯨꯅ ꯄꯤ ꯀꯦ ꯁꯦꯅꯦꯅ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤꯅ ꯖꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡ ꯍꯥꯏꯗꯅ ꯃꯃꯤꯡ ꯊꯣꯟꯖꯔꯒ ꯇꯥꯡꯀꯛ ꯅꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯕꯥꯂꯣꯟ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤ ꯌꯨꯝꯕꯥꯂꯣꯟꯁꯦ ꯈꯪꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯌꯨꯝꯕꯥꯂꯣꯟ ꯍꯦꯛ ꯋꯥꯠꯂꯤ ꯃꯈꯩ ꯅꯨꯡꯉꯥꯏꯕ ꯉꯝꯃꯣꯏ ꯌꯨꯝꯕꯥꯂꯣꯟ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯦ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯦ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯇꯥꯏ ꯃꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤది ꯁꯣ ꯑꯩ ꯂꯥꯏꯐ ꯌꯥꯝ ꯁꯥꯡꯖꯔꯣꯏꯒꯦ ꯃꯌꯥꯝ ꯌꯦꯡꯕꯒꯤ ꯆꯥꯡꯁꯨ ꯑꯗꯨꯝ ꯍꯟꯊꯔꯛꯄꯒꯨꯝ ꯇꯧꯋꯦ ꯑꯗꯨꯅ ꯁꯣꯔꯤ ꯀꯩꯗ ꯐꯧꯕ꯭ꯔꯥ ꯍꯥꯞꯄꯒꯦ ꯉꯛꯁꯤ ꯈꯔ ꯅꯥꯕꯅꯦ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯁꯄꯣꯁ ꯈꯪꯍꯧꯗꯕꯗꯒꯤ ꯁꯥꯒꯩ ꯃꯥꯟꯅꯕ ꯂꯧꯈ꯭ꯔꯦ ꯃꯈꯣꯏ ꯂꯧꯅꯔꯕꯅꯤꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯂꯧꯅꯕ ꯑꯣꯏꯅ ꯊꯣꯛꯑꯁꯨ ꯂꯧꯅꯔꯕꯅꯤ ꯂꯩꯃꯤꯟꯅꯔꯕꯅꯤ ꯐꯦꯃꯤꯂꯤ ꯁꯦꯝꯃꯛꯑꯅꯤ ꯑꯉꯥꯡ ꯄꯣꯛꯂꯛꯑꯅꯤ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯗꯣ ꯌꯥꯝ ꯃꯔꯥꯏꯕꯛ ꯐꯖꯒꯗꯕ ꯑꯉꯥꯡ ꯑꯣꯏꯗꯣꯔꯤꯅꯦ ꯑꯗꯨꯕꯨ ꯑꯣꯏꯍꯟꯕꯤꯗ꯭ꯔꯦ ꯍꯥꯏꯕ ꯀꯅꯥꯅ ꯑꯣꯏꯍꯟꯕꯤꯗ꯭ꯔꯤꯅꯣ ꯉꯁꯥꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯗꯨꯅ ꯋꯥꯈꯜꯁꯤ ꯈꯟꯊꯍꯧꯗꯕꯗꯒꯤ ꯁ꯭ꯃꯥꯔꯠ ꯑꯣꯏꯍꯧꯗꯕꯗꯒꯤ ꯃꯁꯤ ꯇꯧꯈꯤꯗ꯭ꯔꯦꯕ ꯗꯦꯠ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯉꯥꯡꯗꯣ ꯑꯣꯏꯈꯤꯗ꯭ꯔꯦ ꯗꯁꯥ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯛꯇꯣꯔꯤꯕ ꯑꯉꯥꯡꯗꯨꯒꯤꯃꯛꯇ ꯁꯦꯟꯅꯕꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯅꯦꯀꯣ ꯑꯩꯈꯣꯏꯅ ꯈꯟꯊꯍꯧꯗꯕꯅꯤꯅꯦ ꯍꯥꯏꯅ ꯂꯣꯏꯔꯒ ꯅꯤꯡꯁꯤꯡꯅꯔꯛꯄꯗꯨꯗꯤ ꯀꯥꯟꯅꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯈꯪꯕꯤꯌꯨ ꯍꯥꯏꯕꯗꯨꯅ ꯉꯁꯤ ꯄꯤ ꯀꯦ ꯁꯦꯅꯦꯅ ꯃꯤꯌꯥꯝꯗ ꯉꯁꯤ ꯐꯥꯎꯕꯗ ꯂꯦꯞꯇꯅ ꯑꯋꯥꯕ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯅꯨꯡꯉꯥꯏꯕꯤꯗꯕ꯭ꯔꯥ ꯃꯌꯥꯝ ꯁꯤ ꯌꯧꯅ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯋꯥꯅ ꯍꯣꯠꯅꯔꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛꯁꯨ ꯈꯣꯟꯆꯣꯛꯀ ꯉꯥꯡꯕꯤꯔꯛꯄ ꯃꯔꯣꯟ ꯑꯃ ꯇꯧꯅꯔꯤꯁꯤ ꯚꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯅ ꯑꯌꯥꯝꯕꯅ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯏꯗꯨꯁꯨ ꯊꯤꯅ ꯆꯩꯕꯤꯔꯛꯄ ꯃꯔꯣꯟ ꯑꯃ ꯑꯗꯒꯤ ꯑꯍꯟ ꯁꯥꯅ ꯍꯥꯏꯔꯛꯄ ꯃꯔꯣꯟ ꯑꯃ ꯈꯪꯕ꯭ꯔꯗꯤ ꯊꯨꯠ ꯂꯥꯎꯔꯝꯒꯅꯤ ꯃꯣꯏꯒꯨꯝꯕꯁꯤꯡꯗꯨꯅꯅꯦ ꯍꯌꯦꯡ ꯑꯩꯅ ꯉꯥꯡꯕꯁꯤꯗ ꯄꯤ ꯀꯦ ꯁꯦꯅꯦꯅ ꯍꯥꯏꯕꯁꯤꯗ ꯊꯥꯖꯗ꯭ꯔꯤꯕꯁꯤꯡꯗꯣ ꯃꯗꯨ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏꯗꯕꯅꯤ ꯃꯔꯝꯗꯤ ꯃꯗꯨꯗ ꯂꯧꯔꯝꯗ꯭ꯔꯤꯕ ꯃꯤꯁꯤꯡꯁꯤꯁꯨ ꯀꯅꯥ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯄꯣꯁ
ꯈꯨꯗꯝ ꯑꯃ ꯄꯤꯖꯒꯦꯕꯀꯣ ꯅꯨꯃꯤꯠ ꯃꯥꯟꯅꯕꯗ ꯂꯧꯕ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯦ ꯃꯁꯤ ꯇꯥꯔꯨꯕꯗꯒꯤ ꯃꯥꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯅꯒꯦ ꯇꯧꯔꯝꯕ ꯅꯨꯄꯤꯁꯤꯅ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏ ꯄꯤꯀꯦꯠ ꯆꯦꯅꯦꯜꯅ ꯌꯦꯡꯂꯨꯕꯗ ꯁꯤ ꯍꯥꯏ ꯁꯤ ꯍꯥꯏꯕꯗꯩꯗꯤ ꯁꯥꯎꯒꯠꯂꯛꯑꯅꯤ ꯃꯥꯏ ꯅꯤꯄꯥꯗꯣ ꯁꯥꯎꯒꯠꯂꯅꯤ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤ ꯅꯤꯄꯥꯗꯣ ꯄꯤꯀꯦ ꯆꯦꯅꯦꯜꯁꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯊꯨꯒꯥꯏꯔꯦ ꯁꯤꯅꯤ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯅꯨꯡꯁꯤꯅꯕ ꯊꯨꯒꯥꯏꯕ ꯂꯩꯖꯗꯦꯀꯣ ꯆꯨꯝꯅ ꯈꯛꯀꯤ ꯅꯣꯏꯅ ꯍꯪꯕꯤꯔꯛꯄꯗꯣ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯐꯩ ꯑꯣꯔ ꯐꯠꯇꯦꯅ ꯑꯩ ꯍꯥꯏꯖꯕ ꯈꯛꯇꯅꯤ ꯐꯠꯇꯕ ꯄꯣꯠꯇꯨꯁꯨ ꯐꯩꯌꯦꯅ ꯍꯥꯏꯖꯤꯜꯂꯣ ꯍꯥꯏꯔꯣ ꯅꯣꯏ ꯅꯨꯡꯁꯤꯅꯅꯕꯒꯤꯗꯃꯛꯇ ꯈꯖꯤꯛꯇꯪ ꯈꯟꯕꯤꯌꯨ ꯋꯥ ꯉꯥꯡꯕꯗꯁꯨ ꯈꯣꯟꯆꯣꯞꯀ ꯌꯥꯝ ꯉꯥꯡꯕꯤꯔꯛꯄ ꯃꯦꯁꯦꯖꯁꯤ ꯃꯌꯥꯝ ꯄꯥꯔꯦꯅꯦ ꯀꯥꯏꯅ ꯈꯟꯗꯕ ꯑꯗꯨꯒꯨꯝꯕꯕꯨ ꯈꯟꯕ ꯉꯝꯗꯕ ꯃꯤꯗꯨꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏꯗꯨꯅꯗꯤ ꯑꯩ ꯊꯥꯎ ꯌꯥꯏ ꯃꯦꯁꯦꯖ ꯖꯁ ꯑꯥꯏ ꯑꯦꯛꯁꯦꯞ ꯕꯠ ꯃꯁꯥꯒ ꯆꯥꯅꯕ ꯈꯣꯟꯆꯣꯞ ꯉꯥꯡꯒꯦ ꯍꯥꯏꯔꯁꯨ ꯃꯁꯥꯒ ꯆꯥꯅꯕ ꯈꯣꯟꯆꯣꯞ ꯉꯥꯡꯕꯤꯔꯛꯀꯗꯧꯕ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯀꯝꯗꯧꯕꯤꯔꯒꯦ ꯉꯥꯛꯇꯪ ꯔꯦꯁ ꯂꯧꯖꯒꯦ ꯃꯦꯁꯦꯖꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯇꯣꯄꯤꯛꯁꯦ ꯀꯝꯗꯧꯕꯤꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯑꯩ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯗꯣꯏꯅꯦ ꯑꯃꯨꯛ ꯊꯤꯟ ꯆꯩꯕꯤꯔꯛꯄ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯅ ꯌꯥꯝ ꯄꯥꯈꯠꯆꯩ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯍꯥꯏꯁꯤꯗꯕꯨ ꯈꯣꯟꯊꯤꯒ ꯆꯥꯕꯗꯤ ꯁꯨꯝ ꯄꯛꯅꯕꯅꯦ ꯌꯥꯝ ꯈꯪꯖꯔꯦ ꯑꯩꯈꯣꯏ ꯆꯍꯤ 12ꯃꯨꯛꯁꯤ ꯀ꯭ꯂꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯖꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯐꯕ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯖꯕꯗ ꯁꯨꯝ ꯈꯣꯟꯊꯤꯅ ꯁꯨꯝ ꯃꯥꯡ ꯊꯥꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯅ ꯑꯗꯨꯒꯨꯝꯕ ꯇꯥꯔꯒ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯟꯍꯜꯂꯛꯄꯅꯦ ꯑꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯊꯝꯈ꯭ꯔꯀꯥꯟꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝꯁꯤ ꯃꯦꯁꯦꯖ ꯏꯊꯥ ꯊꯥꯅꯔꯛꯇꯦ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯦꯡꯅꯈ꯭ꯔꯕ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯩ ꯑꯝꯇꯪ ꯃꯌꯥꯝꯗ ꯍꯥꯏꯕꯤꯔꯛꯑꯣꯅ ꯊꯝꯖꯕꯅꯦ ꯉꯥꯏꯖꯕꯅꯦ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯏꯕꯤꯔꯛꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯒꯤ ꯔꯦꯁꯄꯣꯟꯁꯁꯤꯁꯨ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯑꯩ ꯂꯣꯛ ꯊꯨꯡꯅꯅꯤꯀꯣ ꯃꯌꯥꯝꯗ ꯏꯖꯔꯤꯁꯦ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯅ ꯋꯥꯔꯧꯕꯤꯅꯣ ꯑꯩꯅ ꯁꯤ ꯍꯥꯏ ꯍꯥꯏꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯆꯩꯔꯛꯇꯕ ꯍꯥꯏꯗꯤ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯗ XYZ ꯃꯤꯡ ꯄꯜꯂꯒ ꯑꯩ ꯍꯥꯏꯖꯕ ꯅꯠꯇꯦ ꯇꯧꯔꯤꯕ ꯃꯤꯗꯨ ꯇꯧꯕꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯍꯥꯟꯅ ꯈꯟꯊꯍꯧꯗꯕ ꯂꯩ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯈꯟꯊꯕꯒꯤ ꯆꯥꯡ ꯌꯥꯝ ꯋꯥꯠꯄꯅꯦ ꯈꯟꯊꯕ ꯍꯦꯜꯂꯤ ꯃꯈꯩ ꯈꯟꯊꯕ ꯉꯝꯂꯤ ꯃꯈꯩ ꯈꯟꯊꯕ ꯀꯜꯂꯤ ꯃꯈꯩ ꯃꯤ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯐꯠꯇꯦ ꯍꯥꯏꯕ ꯊꯕꯛ ꯃꯈꯩꯁꯤꯗꯤ ꯇꯧꯕꯤꯔꯅꯨ ꯁꯥꯎꯒꯦꯁꯨ ꯁꯥꯎꯕꯤꯔꯣ ꯑꯩꯅ ꯍꯥꯏꯖꯔꯤꯕꯅ ꯑꯩꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯖꯔꯦ PK ꯆꯦꯅꯦꯜꯅ ꯈꯪꯍꯟꯐꯝ ꯊꯣꯛꯄ ꯈꯪꯍꯟꯖꯔꯦ ꯌꯨꯝꯋꯥꯂꯣꯟ ꯂꯝꯖꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯡꯀꯛ ꯀꯌꯥ ꯑꯗꯨꯕꯨ ꯑꯩꯅ ꯊꯝꯖꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯃꯇꯩ ꯃꯅꯥꯎꯁꯤꯡ ꯅꯨꯡꯁꯤꯅꯔꯤꯕ ꯑꯗꯒꯤ ꯔꯣꯃꯥꯟꯁꯇ ꯊꯝꯂꯤꯕ ꯌꯧꯅ ꯊꯝꯂꯤꯕ ꯅꯈꯣꯏ ꯃꯈꯩꯕꯨ ꯀꯥꯏꯅꯧ ꯁꯥꯎꯅꯧ ꯍꯥꯏꯗꯨꯅ ꯇꯧꯕꯗꯤ ꯅꯠꯇꯦ ꯍꯥꯏꯅ ꯊꯥꯒꯠꯆꯕꯗꯤ ꯅꯠꯆꯗꯦ ꯁꯤꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯁꯤꯝꯇ ꯈꯪꯕꯤꯌꯣ ꯄ꯭ꯂꯤꯖ ꯑꯗꯨꯅ ꯈꯤꯇꯪ ꯃꯌꯥꯝꯁꯨ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯦ ꯃꯤ ꯑꯃꯅ ꯇꯧꯔꯛꯄ ꯊꯕꯛꯁꯦ ꯃꯥꯁꯦ ꯁꯤꯌꯧꯅ ꯃꯇꯝ ꯊꯤꯅꯒ ꯆꯩꯕꯤꯔꯛꯄ ꯌꯥꯎꯋꯦ ꯑꯁ ꯕꯨꯗꯨ ꯃꯇꯝ ꯄꯥꯝꯃꯨꯗ꯭ꯔꯥ ꯈꯣꯠꯇ꯭ꯔꯥ ꯍꯥꯏꯅ ꯑꯁ ꯑꯗꯨꯒꯗꯨꯕꯨꯗꯤ ꯑꯩ ꯀꯩꯁꯨ ꯀꯣꯛꯇ ꯍꯥꯞꯄꯤꯗ꯭ꯔꯤꯀꯣ ꯍꯥꯏꯅꯤꯡ ꯍꯥꯏꯖꯁꯅꯨ ꯃꯌꯥꯝꯅ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛ ꯇꯧꯖꯕ ꯁꯦꯕꯥꯁꯤꯗ ꯃꯥ ꯑꯃꯈꯛꯅ ꯌꯥꯗ꯭ꯔꯁꯨ ꯃꯤ ꯃꯉꯥꯗꯤ ꯃꯉꯣꯟꯗꯤ ꯃꯁꯤꯡ ꯍꯦꯟꯕ ꯃꯤ ꯃꯉꯥ ꯇꯧꯔꯁꯨ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯕꯨ ꯌꯥꯅꯤꯅ ꯃꯔꯝꯗꯤ ꯑꯩꯅ ꯇꯧꯖꯔꯤꯁꯤ ꯃꯌꯥꯝꯒꯤ ꯊꯕꯛꯅꯤ ꯁꯤꯒꯨꯝꯕꯁꯤ ꯈꯪꯕꯤꯌꯨ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯁꯥꯒꯩ ꯃꯥꯟꯅꯕ ꯌꯨꯝꯅꯥꯛ ꯃꯥꯟꯅꯕ ꯗꯦꯟ ꯌꯦꯛ ꯄꯨꯟꯕ ꯃꯁꯤ ꯂꯧꯅꯒꯦ ꯍꯥꯏꯅ ꯈꯟꯕꯤꯔꯅꯨ ꯂꯧꯅꯕꯤꯔꯅꯨ ꯁꯤꯒꯨꯝꯕꯁꯦ ꯃꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯀꯗꯕ ꯑꯐ ꯐꯠꯇꯕꯁꯦ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯕ ꯂꯣꯏꯅꯅ ꯊꯝꯈ꯭ꯔꯤꯕ ꯏꯆꯥꯁꯤꯡꯗꯣ ꯃꯈꯣꯏꯗ ꯇꯥꯍꯧꯒꯗꯕ ꯗꯁꯥꯁꯤꯡꯗꯣ ꯑꯗꯨꯒꯤꯗꯃꯛ ꯈꯟꯕꯤꯌꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯁꯤꯒꯨꯝꯕꯁꯤ ꯇꯧꯕꯤꯔꯅꯣ ꯍꯥꯏꯕꯁꯤꯅꯤ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯗꯨꯅ ꯑꯦꯠꯂꯤꯁ ꯑꯩꯈꯣꯏ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡ PK ꯆꯦꯅꯦꯜꯒꯤ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯡꯀꯛꯁꯤꯡꯁꯤ ꯈꯪꯂꯒ ꯑꯁꯤ ꯄꯥꯔꯦ ꯍꯥꯏꯔꯒ
ꯀꯔꯤ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯗꯨꯁꯨ ꯑꯗꯨꯃꯛ ꯁꯤꯌꯥꯔ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ, ꯅꯩꯅꯕ ꯌꯥꯒꯅꯤ. ꯑꯗꯨꯅ ꯋꯥꯐꯝ ꯈꯔꯁꯤ ꯍꯥꯏꯖꯔꯒ ꯑꯩ ꯃꯌꯥꯝꯅ ꯋꯥ ꯉꯥꯡꯕꯗ ꯋꯥꯀꯣꯏ ꯌꯥꯝ ꯁꯨꯏ ꯍꯥꯏꯅ ꯌꯥꯝ ꯍꯥꯏꯕꯤꯔꯛꯄꯅꯦ. ꯑꯗꯨꯅ ꯑꯩ ꯉꯁꯤꯁꯨ ꯈꯔ ꯋꯥꯀꯣꯏ ꯁꯨꯕꯤꯈꯤꯕ ꯇꯥꯔꯒꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯋꯥꯔꯧꯕꯤꯗꯅꯕ ꯈꯪꯍꯟꯖꯒꯦ. ꯄꯤꯒꯤ ꯆꯦꯅꯦꯜ ꯃꯤꯠꯌꯦꯡ ꯇꯥꯕꯤꯈꯤꯕ ꯈꯨꯗꯤꯡꯃꯛ, ꯄꯤꯒꯤ ꯆꯦꯅꯦꯜꯗ ꯊꯥꯒꯠꯆꯔꯤꯕ ꯇꯣꯄꯤꯛ ꯈꯨꯗꯤꯡꯃꯛ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ, ꯀꯥꯟꯅꯕ ꯈꯔ ꯈꯔ ꯂꯧꯕꯤꯌꯨ, ꯑꯃꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯗꯨꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯃꯈꯩ ꯑꯗꯨꯃꯛ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯦ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄꯤ ꯀꯦ ꯆꯦꯅꯦꯜꯒꯤ ꯀꯃꯤꯁꯅꯔ ꯃꯉꯥꯡꯅ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯄꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯊꯝꯖꯔꯦ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ. ꯄꯤꯅꯕꯤꯔꯁꯦ.